Ngasigi Heirok Turbung da cookie ni attack torakraba tungda security force na Heirok maikei du operation chatakri drone helicopter amadi Masing Yamlaba Casper gari sing operation sijinari cookie theories khana Bisnupur district ki Turbung maikei da nongmai bomb kapsing du maitai na khundaba khulsing da attack sa tharakraba tungda Thaubal district ki Heirok assembly Constitution ki mamang thangba sarukta leiba singna Masing Yamlaba India gi security force sangsilaktuna operation chatakri thaudu gi matangda Manipur police tagi natragana lanmi gi maikei gi kari gumba wap mamata phongdok leitriba maramna Masing Yamlaba lanmi sing gi movement adu isam samba exercise amara natragana operation gi saruk amara haibadudi sabsana khamngamtri ayu angan badigi hauna Heirok ki mafam kaya marumda Masing Yamlaba security personnel sing sangsinaraki Khong lambi sing aduna Masing Yamlaba Casper gari amasum atai makhal kya gi gari sesinaduna maikei edomda thaujulakpoki ngayaki matungna nongthak makhal makha kya gi drone sing pai phoki madugi matung tarakpada lanmi gi helicopter amana hollaga purakpa para commando sing Heirok ki inamung sing meya thadaraki helicopter adudagi para commando sing position lauduna laimai de song tharaki amasu sing maikei tamna sensinaraki ba social media gi platform sing uba phangki aduma punumidang wairam phawba maikei edomda nongmai maru ama phawba kapa gi makol di takhidi paramilitary force ki gari kaya amasu Heirok part 2 part 3 amasum Heirok litan makhong gi area singda thaujillaga khamba ukhi thamba ukhi Masing Yamlaba force sing aduna khul sing asida leiba yum sing sang duna operation tawbudi ukhidi adumapu makhoina tawriba mong matau sing aduda Heirok amadi masigi akoibada leiriba miyamda aki tujungba poknabigi paulaki lanmi singna sangsiliba sing adudagi mathang sing sang pareng sing landuna sakhraba matungda Myanmar Yaokhiba yai operation aduda mi phaba punbigi paudi taba phangde Irang sagatpagi lusingba oikhiba ama hatlambadagi Bangladesh amuk sumai hauri Bangladesh the political party ki office Pauksi ki office Mujibur Rahman ki yum the attack tokri Sharif Osman Hadi kauba mahirui lusingba ma hatlambadagi Bangladesh amu hana mai sakri mafam kya da paksana lakshan bangamdaba makal gi irang horakri miyoi lising kya na capital city Dhaka gi sabak punkhiba loinana Hadi hatlambada senariba miyoi sing matik sab serak pigadabani haina khongjang sangsilaki Khongjang adura saruk yariba singna hanigi Prime Minister Sheikh Hasina amasum yumthang nariba laibak India gi mayokta kholau kya lauki ahanbada miyamna mahiroi lusingba adu laikhidabagi awaba phongdokpa oina mafam adura punkhibani adoba ikhang khangogdana akan mamongda khongjang sangsilakpaga loinana media house political party ki office sing maru oiba mafam kya ama ata thwalaki Dhaka gi Karwan Bazar area da khongjang loi singna laiba adugi maru oiba pauksi Prothom Alo amasum The Daily Star ki office ama ata thuanki Masing Yamlaba miyamna pauksi ani ki office ta sangduna posei kya ama ata thuanki bagaloina The Daily Star ki office mai thaki khudakta firefighter sing thawdok thupam da thunglaki bagaloina pauksi edu ki manungda leramba journalist kunga mathoi gi punsi kan bangamki capital city dagi hendoktuna Chittagong da Masing Yamlaba miyamna India gi Assistant High Commission gi office ta attack chatharaki tongan balaibak kya gi diplomat sing lairiba compound atu digi maikhu karak gi saktam social media platform sing du uba phangki miyang gi irang adu lakshin na bagi dam ahen security force sing thajinki Rasahida protester singna Awami League ki office ama mai thakiba ga loinana Bangladesh ki ihan hanba president oikhiba Sheikh Mujibur Rahman gi Danmondi da leiba mayum da ama ata tholamki
ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯤꯕꯝ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯨꯍꯝꯃꯗ ꯌꯨꯅꯨꯁꯅ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯍꯥꯗꯤ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯦꯝꯕꯔ 10ꯗ ꯂꯩꯕꯥꯛꯀꯤ ꯊꯥꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯇꯣꯔꯕꯨꯡ ꯑꯃꯁꯨꯡ ꯐꯒꯥꯎꯁꯥꯎ ꯏꯈꯥꯏꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯊꯝꯂꯕ ꯈꯛꯇꯗ ꯈꯨꯟꯖꯥꯁꯤꯡ ꯅꯦ ꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ ꯏꯄꯣꯝ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡ ꯑꯃꯁꯨꯡ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯉꯥꯛꯀ ꯌꯥꯅ ꯁꯤꯔꯣꯜ ꯄꯤꯅꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯊꯝꯗꯨꯅ ꯈꯨꯜ ꯉꯥꯛꯂꯕ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡ ꯅꯦ ꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ Indigenous Peoples Organization ꯏꯄꯣꯝꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯃꯟꯊꯦꯝ ꯆꯟꯗ꯭ꯔꯃꯅꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯤ MPCM ꯄꯥꯂꯦꯝ ꯑꯅꯧꯕ ꯁꯤꯟꯃꯤꯠꯂꯣꯟ MPF ꯑꯃꯗꯤ WMOꯅꯆꯤꯡꯕ ꯂꯨꯞ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯏꯄꯣꯝꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯃꯟꯊꯦꯝ ꯆꯟꯗ꯭ꯔꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯄꯤꯌꯥ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯍꯟꯗꯛ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯌꯥꯎꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯤꯖꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯀꯪ ꯀꯣꯠꯄ ꯑꯣꯏꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯥꯡꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯊꯥꯖꯅꯕ ꯂꯥꯜꯍꯧ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤ ꯇꯥꯛꯄꯅꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯊꯪ ꯍꯟꯖꯤꯜꯂꯕ ꯇꯨꯡꯗ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏꯒꯤ IDPꯁꯤꯡ ꯍꯟꯖꯤꯟꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯊꯔꯛꯄ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯎꯅꯔꯨꯕ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤ ꯂꯩꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯉꯥꯛꯀ ꯌꯥꯟꯅ ꯁꯤꯔꯣꯜ ꯄꯤꯅꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯃꯐꯝ ꯑꯗꯨꯗ ꯁꯥꯕꯤꯗꯨꯅ ꯊꯝꯕꯤꯔꯣ ꯃꯈꯣꯏꯅ ꯑꯣꯏꯅ ꯉꯥꯛꯍꯜꯂꯒꯦ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯑꯄꯤꯜ ꯇꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯏ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯤ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯀꯌꯥ ꯇꯧꯈ꯭ꯔꯕ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯈꯣꯏꯔꯝꯕꯣꯜ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯩꯁ꯭ꯔꯝ ꯃꯦꯃꯅ ꯉꯁꯤ ꯈꯣꯏꯔꯝꯕꯣꯜ ꯀꯩꯊꯦꯜꯗ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯄꯤꯁ ꯍꯥꯏꯕ ꯁꯟꯊꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯁꯥꯏꯀꯜ ꯊꯧꯔꯛꯈꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯑꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯣꯔꯕꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯇꯩꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯔꯀꯥꯔꯗ ꯁꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯕꯥꯛ ꯉꯥꯛꯆꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯗꯦꯜꯂꯤꯗꯒꯤ ꯁꯟꯊꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯁꯥꯏꯀꯜ ꯊꯧꯔꯛꯈꯤꯕ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯉꯁꯤ ꯀꯪꯂꯥꯗ ꯊꯨꯡꯈ꯭ꯔꯤ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯄꯤꯁ ꯍꯥꯏꯕ ꯁꯟꯊꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 2ꯗꯒꯤ ꯗꯦꯜꯂꯤꯒꯤ ꯀꯨꯇꯨꯕ ꯃꯤꯅꯔꯗꯒꯤ ꯁꯥꯏꯀꯜ ꯊꯧꯔꯛꯈꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯀꯨꯀꯤꯒꯤ ꯒ꯭ꯔꯨꯞ ꯀꯌꯥꯅ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯀꯌా ꯄꯤꯔꯕꯁꯨ ꯉꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯇꯤꯍꯥꯁꯤक ꯑꯣꯏꯔꯕ ꯀꯪꯂꯥ ꯃꯃꯥꯡꯗ ꯊꯨꯡꯂꯈ꯭ꯔꯦ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯀꯪꯂꯥꯗ ꯊꯨꯡꯂꯕꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄु ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ ꯇꯨꯡꯗ ꯀꯪꯂꯥꯗ ꯂꯩꯕ ꯂꯥꯏꯁꯪꯗ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯣꯏꯔꯝꯕꯣꯜ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯅ ꯃꯍꯥꯛꯄु ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯃꯍꯥꯛꯀꯤ ꯁꯟꯊꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯄꯤꯁ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 2ꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯁꯥꯏꯀꯜ ꯊꯧꯔꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤ ꯀꯪꯂꯥꯗ ꯊꯨꯡꯂꯕꯗ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯪ 2018 ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯀꯅꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯕꯤꯍꯥꯔ ꯋꯦꯁ ꯕꯦꯡꯒꯜ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟ ꯐꯥꯎꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯗꯨꯗ ꯏꯁꯇꯦꯠꯀꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯑꯣꯐ ꯁꯣꯁꯥꯏꯇꯤꯁꯤꯡꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯃꯛꯄꯨ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯄꯣꯔꯠ ꯄꯤꯈꯤꯗꯦ ꯀꯨꯀꯤꯁꯤꯡꯒꯤ ꯑꯊꯤꯡꯕ ꯃꯔꯛꯇ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯍꯥꯏꯈꯤꯕꯗ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯄꯤꯔꯛꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯥꯡꯄꯣꯛꯄꯤ ꯂꯥꯜꯍꯟꯗꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯈꯤ ꯑꯗꯨꯃꯛꯄꯨ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯊꯧꯗꯕ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯗꯨꯅ ꯁꯟꯊꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯐꯥꯎꯕ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯈꯤ
mahang Imphal thungladringai mangoina kangpokpi kuki miyamna maku mafam adu landuna satanaba question sinaduna leki maduna maram oiraga pamdaba thaudok sing thoktanaba security deployment gi mathau taki adubu central force ki mateng loina mafam adu lanthokuna Imphal thunglakibani Kotuna maki matakta ating bathamduna warning kya tawrakhibadu akan mamongda condemn tawi loinana kotu gi asigumba directive asig withdraw tawgadabani separate administration demand tawduna akiba piriba miyoising asigi matakta ain geba akan be action sing lokhatkadabani maki hanba phase ki cycling for peace haiba campaign asigi documenting oiba magazine ama mathang se English ngani ga kunga taruk Kolkata da publish tawgani loinana hariba magazine adu government of India ra submit tawgani kariguma Manipur santi ama sumtang du laitaba phiba masi athubra hanjilaktaba tarabadi central government na Manipur mirai bidi basi gi matang laiba sigi mafam sinba thungna khangana na basiguma phase ki campaign lakaduri basahi English ngani ga kunga tareta pangthokani hari ZUF na UG group amataga mari lainati Mount Arab ki rehabilitation camper singna ZUF ki matakta sirakliba maral singadu yumpham yaudi ZUF na Zilarong in Puyamasum Indigenous people singi pari puri gi weba lam singda ain kaina thariba narco poppy plantation sing mangan takhan bigi thabak sing chathabada underground group amataga mari lainaba leiti haina ZUF ki Ministry of Information and Publicity ki makedigi fongdorakli Makatana hairibana hairiba khongthang asi lup asina narco terrorism amasum ain kaina lam khopsinduna khundariba singi matakta akan be action chathanaba phirep ki manungsana pangtokpani lup asina Zirarung inpui gi miyam lam amasum resource ngak senbigi chapchaba phirep lei hairi Turbung gi attack ta senaba koki terrorism action lawgani resettlement makasa thalagani GR Thasi ki taraga taruki numidang pung nipan makhairum tabada kangluki irang na lanjelaktuna tungan relief camp de lairambadagi nauna mayumda hanjankibada ngainariba Bisnupur district ki manungsanba Turbung amasum Phogaksaw ikhai khunjasingda kukisingna bom amasum nomai kapsinduna attack sa tarakiba thawdo aduga mari lainana ngasi Turbungda 18 suba Gorkha regiment ki kangbu singna mafam adugi khunjasingga loinana mifam pangtokre mifam adur 18 GR gi maikaidigi koki terrorist ki maikaidigi Turbungi maitei khunjasingda bom amasum nomai kapsinbegi thabak makhatana sathaloi mafam aduragi lanje nakraba miyoi sing makhatana amuhana nauno khunda laita hanabigi thabak asidagi hawalagani senari koki kulai paiba sing adugi mathakta akan be action lokhalagani haina thajaba piramkhre hari Thasigi taraga taruki numidana koki militant sing Turbung amasum Phogaksaw ikhai attack sa tharakiba duga mari lainana security na Susampur district ki manungsanba Kangbai gi area ra thibu hum gi thabak sa thabada IED taraga taruk phakre hari police ki pauna hairiba thawdo adugi matungna koki militant sing aduna Turbung lom bom amasum numai kabla khi hairiba Kangbai area ra satakibu operation da Lungdai phai Lainom village junction degi koki militant sing aduna hondok lamba Page type AAFO IED taraga taruk ngarang fakat pangangkri hairiba IED singadu bomb disposal squad asu engam yawda diffuse tawkre hari Myanmar military junta gi election India na masak khangbi gano haina military coup gi mayokta lal hawriba lup sing appeal tawri Myanmar da base tawbi yelhomi gi organization sing amadi anti-coup revolutionary organization samaga taraga homdoina India government da Myanmar gi military na sinduna leba adugi election pangthokani haina tawribasi India na masak khangbi gano haina appeal tawrakli Myanmar da base tawbo organization India for Myanmar na thadorakpa chirolamagi matungina hauji Myanmar gi military junta government sina leba adu da nampu sapu da Myanmar army na control tawba mapam kharada election pangthokna bahonari Junta army na pangthokani hana silang libi election asibu India government amasum parliament na acknowledge tawroidabani amadi India na official representative sing Myanmar thaduna junta gi manglan haibadi pangthok libi election asi legitimate ohenduna makoina mai pakla silliba yengsin biu haina su appeal tawri group asina makhata na India government amasum parliament na akanba thaurang sing lokatuna Myanmar democracy amasum leba asigi praja singda mapung phaba ningtama phangana bokhona biwaki sera sida Myanmar gi Institute of Sin Affairs IC amas Mizoram University gi Memorandum of Understanding MOU sign tawnaduna Myanmar da leiba mahairoi sing Mizoram University da tamhanabagi khudong saba bihalagani hari khongthang asi Mizoram University na Mizoram government gi instruction da tawkibanati thaurang asi India government amasum
ICA yanaba purakibani thawong asina takpani India government na yumlo nariba Myanmar lebak democracy purakpa pami amadi Myanmar gi praja singbu tung koina ningtamhanbigi panam thamba pami habesi utholakli haina agency na phongdokli Manipur gi governor amasum Assam Rifles ki DG phaminaduna Manipur gi security gi phibam nauna khanakri Manipur gi governor Ajay Kumar Bala amasum Assam Rifles ki director general lieutenant general Vikas Lakherag Rasbon unaduna hauzik irang mayuk nariba Manipur da security gi deployment gi matana kupna khana naina khrihaina official live statement amana phongdokli Assam Rifles ki DG amasum Manipur gi governor anina ngarang Imphal gi Rasbon state asigi security gi phibam khana naina khibadu tha asigi taraga taruki numidang da Bisnupur district ki Susampur district lonaba Turbung amasum Phagauk Chau ikhai gi mafam singda koki khulai pai bani haina singnaba singna bomb yauna nongmai ron kya kapsinduna nauna mayumda hanjilagriba IDP sing attack tawkhibadu gi tung oinana pangthukiba meeting ne hari AR gi DG Lakhena Manipur gi governor unakhibaduna Manipur pumbagi oina deploy tawriba Assam Rifles ki personnel singna security amadi miyang gi punsi amas lantum ngakna bo honabada lawriba thawdang sing mayek singna thamkibaga loina Assam Rifles na hauzik Manipur state santi amasu tangdulaita ba hanjilangna bo honaba leptri hainasu pawdam ki hari Official statement aduna Assam Rifles na Manipur state ta civil administration security forces amadi Mr. Miyam ga akanba coordination thamduna Manipur tung koiba santi amasum tangdulaita ba purakna bo honari haibadu na hongna ningsingki mifam aduna Bisnupur district ki Turbung amasu Phagauk Chau ikhai hariba mafam asi English ani ga kungo humdoi gi me uhumda kanglup ani gi khwai dik ihan hana haurakhiba mafam ni haina khangdokhibaga loinana tha asigi taraga taruki numidang na tawrakhiba attack asigi makha tarapoina hairiba khulsing asigi akoibada ahenma security forces sing thajinduna praja miyang gi punsi amasum lanthum ngakpagi thawak sing kankan hankibaga loinana manak nakpa singnaba singi mafam singdasu hauzik phawba leppa leitana pakthakna search operation sing chathabaga loinana kuchu khulai kya su phagat pangam khriaina statement asina phongdorakli thawdo adugi lenga masum security forces singna matung taba pekhat pia ba thabak sing khannaraduna mifam aduda Turbung amasum Phagauk Chau ikhai da koki khulai paibe singna tawrakhibi attack adugi matang mari leinaba police station singda FIR register tawkhibaga loinana thawdo adugi matang thijinba hokriaina phongdorakli pia lenga klairiba Manipur state matam kuina violence ki thabak sing lepluraba matung Phagauk Chau ikhai amasum Turbung area da maitai khunja sing satharakibe attack adu state lenga amasum security force na haksina lobuga loinana attack adu sathakiba mathangi numita mafam adu ehenba security force sing thajinduna khunja singi lanthum amadi punsi ngakpagi thabak sing leptana sathari tangai phadrabadi mafam adu da permanent security forces singi posting hangduna thambigi oithokpa yai haina statement asina makhatana su phongdorakli aduga tentana sumna meyamna thamjagi hausikoi di meyam pau sumatang ase lusinjarage amasum makhataba no update meyam punna ngamina channel sigi mekedi ki meyang phamna makhatana thamjari